Manipur kanba ngamgadaba political party di BJP khaktani haibikhibado madugi matangda tasingna tabada thamoida nungaitaba phaujaba iban Manipur gi praja myamna sumadu tabada yam nungairam loi kanba ngamgadaba political party di BJP khaktani haibasi asi yamna tabada nungaitabada natana aikhoi Manipur da khundaminariba praja sing asibu sit thawoidabara haibasi hangjage haujik aikhoi chinga tamga chathok chasin yadaba haibadi free movement lairiba national highway ani si community ama ni khaktang chatpa yaba community kharna chatpa yada mainly tampakta lairiba maitai snaw singna chatpa yadaba aduga kuki snaw singna imphal da lakpa yadaba asimyam loina khangnaraba wafamni India gi constitution na pebiriba aikhoi gi right article 19 clause 1 sub clause D da mayek sengna yauribani India da lairiba any citizen amana state amagi manungda atrage any lam amada chathok chasin tawba yai Manipur da khundaminariba ireisa mayam punongpu ikoklonna kai khumna bo cheri ai samak Sakir Ahmed OBC chairperson Manipur Pradesh Congress Committee aduga aigi yeta phambiriba yamba sina Wahidur Rahman General Secretary Organization Manipur Pradesh Congress Committee aduga aigi oida ambiriba sina Wahengbam Rojit Singh Allies Bullet Force Department gi chairman Manipur Pradesh Congress Committee asi nomani ni gi mamangda BJP gi president oibiribi Madam A Sarda na hongdokpi khiba wafam Manipur kanba ngamgadaba political party di BJP khaktani haibikibado madugi matangda tasingna tabada thamoida nungaitaba phaujaba iban Manipur gi praja myamna sumadu tabada yam nungairam loi madugi matangda wafam khara thamjage haiduna press conference asi kaujabani masi karamba ground de yenglaga chawkhraba national party oiriba BJP gi state president amana sumaina haibiribano masi aduki matik tabada nukningba phawbada natana yamna ngakpa ama pokchei Manipur si haujik lan thoktana chahi ahum surakadauraba mioi kaya thawai mangkhraba aduga yum lising kaya tumna dakraba aduga haujik su IDPs kaya mioi lising humpugi mathakta tangjafam lauduna lairiba maymayumda hanjanba yadaduna lairiba si akhoi yam puna khangminei asuk thina Manipur gi history de yaudriba hagdok amoina thokliba Manipur sibu Manipur madu asengna violate tawragane ba haujik thamliba si masi kanana thamliba BJP sina yengsindadana center amadi state ta double engine gi sarkar asina yengsindadana hairiba right asi mattuna thamlibane mafam amaga sathok chasin yadaba district amaga sathok chasin yadaba sina maram oirakanda lalol itik tawbasu yadre aikhoi da thokliba pothok asi singda puraga natraga sing phawdna puraga yonba yadaba singda lairiba thokliba pothok sing adusu imphal da puraktuna yonba yadaba sina maram oirakanda aikhoi gi economy asisu pulap collapse taraga Manipur da khundaminariba community khudingmak asengbagi di conflict asi community ani gi marakta thokcharaga su effective oibadi community khudingmakta each and everybody da oiribane aduna maram oirakanda aikhoi si shubham nompham laitaba sel thungi phibam sokchilakpana maram oirakanda tongan ba crime kaya chathabagi pau su phangi miyamna su media da social media da adumak taba uba phangbirang haujik mafam khudingi bomna wai chaire demand letter piram me haibaga paisa pidre petrol pump thingjillani haibagi adagi even pharmacy phawbada school da college da hospital da tongan ba demand letter bom thamjilakpa sigumba law and order su control tawungam daba totally collapse ta aduna lairi haibasi Manipur gi prajana khangi tasengna masi thoklibasi BJP gi luchingba Modi amadi Amit Shah gi moigi divide and rule gi wakhalon Hindu rashtra gi wakhalon duna majoritarian politics tauna ba hona bada ngasai gi thon ingda thaudok kya India gi mafam kya da su thokli still Manipur da thokli ba lan na sisu aikhoi chinga tamga khaidokna na ba hona ba aduga community amaga khaidokna ba hona ba da thokpa lan oigadra haina su aikhoi di singna je aduna makhogi wakhalun adu lautharak Manipur da laibiriba BJP gi leader sing sinasu community masel gi marakta nungsinata na bahu kam selakanda poisonous inject tawrakanda haujik community anisu unaba yada duna lairi sometimes community atopa da phawba masigi
poisonous inject ase taunanaba honarakpadagi Manipur ase machui taduna mangkhigadra haibagi akiba laining se marakta sugumba statement BJP ki state president Madam Sarda